Senapati District ki manung sanba Taphou da Kuki Amasung Naga ki yum Khara Sakhangdaba singna mai Tharamle nakalani ki marakta nongmai kapna bada CRPF ki personal ama asopan nangle hairi thodok asigi matang da SKTV news na fangba pawgi matungina ngasi ayuk angan ba pung 2:04 tarpa matamda Taphou Kuki khul amade Taphou Naga khul gi yum Khara Sakhangdaba singna mai tharamki Taphou Naga khul gi mai tharamli ba yum sing adu mapan suba Manipur Rifles ki battalion leiriba mafam adudagi manakda Amasung Maraimai ge area da leiba Paumai Nagana Khundaba Lai Village Amasung Phuva Village ki yumne hairi ba yum ani adu tumna maisa ke hairi yum mai thabagi thongdok sing adu thokraba matungda ayuk pung mapanga makhairam tarakpa matamda nakalani gi marakta akan mamongdong nomai kapna bahuna rakhi maduda masage sahi 53 suba CRPF ki battalion ge personal ama makhongda nomai maruna pan badagi asopan nangki masagi sahi yankhai mariram suraba Personal adu Senapati District Hospital da pukhatuna lying setaki soklaba personal aduna phongdorpada nakalani gi marakta nomai kamna ki ba maramna mangonda paliba nomai maru adu karama maike degi kabla kibano haiba khamangam khide hairi nomai kamna batuda Taphou gi area da khundaba lyangmai gi khunja sing saphagada bampham da senabagi video footage sing social media da thaduna rakhi thongdok aduna maram morga Taphou gi area da hujiksu nakalani gi marakta umkhana ba thorokpa yabagi phibam da leiri aduma pu makha tana pamna ba thongdok sing thoktana ba mafam adu ahen ba security force ki personnel sing thajin Khari Nakalamarumda yum mai tharamgi thongadu yaning da phongdok laduna Senapati geta maike edom gi miyam thoraktuna lambi da tire na singba mai thaduna akan mamong da phongjang sangsili phongjang aduna maram oirga sathok sasin yauna mausa gi punsida saun akai ba piri Basta mau do. Itu leba. Kuki ni sir. Anira kapre. Ah, to umbra. Orang gailan sini lo.